Ngarang Sayol Foundation na kwakta Santhong Makha Lekai de Labor Relief Camp ta nomada changdaba yadraba chana thonbagi polam sing amadi ningtham tha changlopagi furit firol blanket kangkhal amadi nat chanabi gi thoram sing da se naba firol sing mateng pangkhrei nong chuba matamda nong yuba nong haizenba amadi mai mutkibada pumam mambagi nungai taba kya leiba sing adu koknaba solar lamp tara amadi mega bucket kunsu entokhe Phamasi mayamna khangnaba watpa maramna miyamgi mateng lakpagi chang kharadi nemi haina Sayol na paw mafangbadagi hawkiba September 18 da hakthana na yengsularba matung tengbang polam sing asi pibani khongjut aduda mateng pangpirakba mapalam amadi Manipur manungda leiba miyoi pumnamakta Sayol na thagatpa phongdokpaga loinana tungda miyamgi damak torakpa thabak thoram sing dasu miyamna sagatpi haina phongdorakle Badi kem se mayam su dum manung we bani na yang sin bacu khara jo dum wa le atu dum lekai gi club gi meeting sina dum sin biraga dum dai ko ji ko lei badi haji se wat badi ang wa le ni gumba hapta ma gumba kala kana doctor budi lai ko dor ko hidalang sa sam khajana na poina pa ma ko di phang dre ba leina na ba lei ba sin ji oina di hidak ki moi de ki jam ta phang de ko ko isana na ni isana moina si lei wa har kana poina mana lei ba mana lei ko ju subam nambam lei ta bani na suni nge pisa ta ni me ko juwa agang sinjigi mayam na mateng pang biraga su kaino machaning matamda yamna teija da ba aduguma su pa me aduguma leira ka di sin polam bisu mayam na pibiyo